Zeribamda angang ahum amadi nupi ahum puna miyoi taruk pharaga hatpada senabani haiba miyoi ama National Investigation Agency NIA amadi Kasar Police ki apunba khutpu amana phare hari pharaba miyoi dudi Thanglen Mar Allies Poya kawe amasum Kasar gi moina thol village tagi ni hainasu pawmun makhatari Lecturer Association ki strike tamangzil thari ba President Secretary yauni Executive Members sing arapama phamsingda transfer tawkhre Lecturer Association Manipur 2018 base na makhoi da regular pay gadabna hena pen down strike changsilakhi basuga mari leina sarkar gi maikei digi counter oiba khongtha moina strike su mangzil thari ba President Secretary amasum Executive Members sing manung hanjin ba arapama phamsingda transfer tawkhre Manipur Sarkar ki under Secretary Education S Yumnam Arun Kumar na sahi tawduna governor ki mingda thukib order amagi matungina strike changshiliba association asigi president ki thawpuriba Wangoi Higher Secondary School ki lecturer Asem Sanjoina Somdal NK Higher Secondary School da association asigi general secretary ki thawpuriba Lamlai Higher Secondary School ki lecturer Irengbam Malem Nganbi Sanuna Ziribam Higher Secondary School da duga ate executive member oina thawpuriba Somdam NK Higher Secondary School ki lecturer Hais Babasis Luwangna TC Higher Secondary School da and Tomso Higher Secondary School ki lecturer Nongmaithem Telotamana Nambol Higher Secondary School da TG Higher Secondary School ki lecturer Maria Thoksomna Wangoi Higher Secondary School da Maha Union Higher Secondary School ki lecturer Saram Santos na Kaksing Higher Secondary School da nauna transfer pikre amarom na thasigi kunmathoi digi hauna nauna regular takraba oza chahunga satruka ahum makhoi gi phangpham thokpa regular pay pitokadabani haina lecturer association Manipur na setharakli ba khongjang asigi manungda mangzil thana thabak toriba oza kharabu khangalaga transfer order tholakhiba sigi mayokta ngasi thangmai banda leiba Ima Panthoibi Community Hall da Singamasum Tampak ki apun manauna regular taraklaba oza sing saruk yadun wakat mifam sa takri Khongjang aduga mari leindana Johnston Higher Secondary School ki oza Sophie nomai kapon phungtoki bada ahanba PS ki oina sarkar ka wari sanabada yanaba puraktabadagi mathang tha August ama phawba pen down strike ki khongjang asi sa tharakhibani oza sing ki demand ahenba kari syawti makhoi gi phangpham thokpa tolop regular tarap oza amana pifam thokpa singadu piyu haiba kaktani demand asibuna thairaga lecturer satruka ohungi khongjang asida saruk yaduna sauna saruk yaduna thodang loriba oza kharabu khangadaga nauna transfer order thokliba silebuk thibani thawong asi oza singa singnabani haina lawi maramaduna transfer order asi khudakta kakthat kadabani satnabi yaroi demand phangdriba phawba khongjang makhatana sathaki ganaki Amaromda government strategy mari lainana Lamlai Higher Secondary School ki lecturer transfer tawkiba sigi mayokta ngasi school asigi mahiroi sing school ki geta protest satakre loinana lainga ki thoksil bu yaning da phongdokpaga loinana makhoibu lairik tamba phangalu matam amada lainga ki primary amasum higher secondary school ki mahiroi sing marang kaina lairamba dunga sidi school ayamba mutpagi fiamda laire sarkar gi thawong yaning di haina khulaw kya lawki loinana school asida lairib oza ayamba english singani ga taragani pan BS ki oza ngaktani khongjang sangsilib oza sing wari sanadun warisin prana bohona biyo oza transfer tawi yaning di haina pian bu wafum kya phongdoki Center Langakna Tha Taruk PR extend tawkiba si democracy ki value amasung wan thuk lehandabani Mega Sandra Lamda masigi miyamna popular government ama semnaba akanba dabi tawringai sigi sera sida central government atopa Tha Taruk amaga PR extend tawnaba warep lawkiba si democracy ki wan thuk amasung masigi value lehandabani thawong asi akan mamona condemn tawi haini MLA Mega Sandra na phongdokre Mana makata na haikibada center legana sa thariba thawong si isam samba procedural process amanati democracy ki principle bu hakting na khongauna bani thawong si constitution piriba spirit of federalism adu gi won thuk lehanda bani praja miyam gi apam adu karimata khangsinada bani BJP gi matik saba leader litaba double angel fellow bitagi punamak singa si tholak bani Indian Constitution ki Article 356 ki makare state asida PR thamba haibasi temporary measure ama oina packet po oira bas state asida makhatana PR ama sangdoktuna leiba haibasi yamna sumda khongthangni miyam gi apamba karimata tasinadana masibu overrule tawraga PR makhatana sangdorak pa haibasi amuba kalida iduna lehoragani BJP masagi oiba akanba
leader leitraga amasum mismanagement tawduna leba ngak pa haitraga PR asi khulai oina sesinabasi yamna lebak thibani BJP lengana sahi ani ga thataruk surukla birang asi shanti oina warusin purana Supreme Court ki justice mayam Manipur laktuna yengsilambada natana tuan political party singna suggestion kya pirabas BJP lenga sin amata lawdi thokli birang asi ki warusin ma purana ba BJP gi central leaders singa mas state leaders singa mekai digi daita launa thaba amata tawdi concrete oiba khongthang amata pekhat por tawdi lairibu wathu osi shanti oina lusina ba BJP gi lusingba singna concrete road map ama puthokadabani democracy gi lairiba missionary singa si sejinaduna hona pham to thabak singa to hona gadabani hariba khongthang singa si BJP lengana ngasi pawo pekhat po udri irang asi ga mari leina all political party ki mi phamdri irang asi ga mari leina CM ki ba committee kaya ngasi pawo mifam pangtokti masina takli BJP lenga asina lamdam asida shanti hanjina bukhona di haibni wa aduna ladiba praja mayam asi makhatana dum uhana bukhona bani Prime Minister Narendra Modi na foreign laiba kya koina salabus lamdam asigi tuan ba community Singapore na phamina duna shanti hanjina bukhona di haina pienda wapum kya phungtoki Manipur da haukhiba tha nipan asigi manungna casualty ki thawdu amana tana hingsa mata thoki di Nityanandarai Khangle ki irang mayung nariba Manipur da haukiba tha nipan asigi manungda casualty ki thawdu amana tana hingsa ki thawdu amata thokidi haukiba tha mari romasi mapung phana santi laki Manipur da president rule thamni basi problem asigi aroiba solution nati haina bara sarkar gi Minister of State for Home Affairs Nityananda Rai na phungtokri mana makhata na hai khibada sahi asigi February 19 dagi Manipur da president rule thamnakhibani loina president rule thambigi ayabadu Parliament ki House anina April anida ayapa piki BJP na democracy da thajai maramaduna state asida law and order mausa gi phim da hanjilangna ba president rule thamba haibasi yamna mathau taba mane Manipur da president rule thamkraba matung hauzik law and order gi phibam asi mapung phana control tawre ungkhatnari ba kanglup ani gi maraktu wari sana duna lairi ba sai na ba silusina na ba matam supai gi oina santi lakna ba honari President rule manungda Manipur gi singa masum tampaki mapam kaya digi tuan ba makhal gi nongmai lising ani ga songa explosive lising amaga samapan amasum nongmai maru lising kunthra gi mata to fokali Prime Minister Narendra Modi na North East mapung phana tangdulai tawa phibam ama purana ba miyeng thamli hauki ba sahi tara gi matam sida Prime Minister na East region khongjang humdra ga nipan pangthokre Masina maram oiraga reason asida mapung phana sakot thaurangi thabak sung paikali opposition gi maikei digi Khangle ki irang asigi khudong chab lauduna miyamna samamna ba propaganda sing sandokpa tawroidabani haina su phongdokhi Myanmar junta gi state of emergency muthatkre December mikhal pangthokna ba thaurang tokre Myanmar da hokiba sai English ngani ga kunga mathogi February thara Aung San Suu Kyi na lusingduna palamkhiba Democratic Civil Government of Military Junta na ku tawduna laiba asida state of emergency laukthokduna lanmi gi oiba lengak session chatharaga lakhibadunga simuthatli haina laiba adugi army gi sipna laukthokre loinana sei sigi December thada election pangthokna bigi thabak hena khumang chokshina packet pa hore hari pausna makhata na hari bana military junta gi maikei digi state of emergency loisinduna mikhal pangthokna ba thorang tawribasi military na leba adu mapung phana paishin na ba thorang tawbun haina opposition singi maikei digi election asi boycott tawragani hari Democratic Civil Government of Military Junta na ku tawraba matung leba adu gi legislature executive amasum judiciary gi sakti pumba junta gi sip Ming Aung Halaying na sinakibani military junta gi maikei digi dileba adu da English ngani ga kunna pangthokiba mikhaladu suki national league na sakpai na banam thak torga mai pak na bani haina moral shiroduna pro democracy leader Aung San Suu Kyi su atop top leader sing yauna jail thamjingkibani adumena ngasi military junta gi maikei digi leba adu da multi party democracy election pangthokna bigi damakta state of emergency thanba kibadu abolish tawre haina junta gi spokesperson Zaumin tunna ngasi laukhoki baga loinana election asi tha taruki manungna pangthoklagani hari amaramna nauna lakhiba development asiga mari leinana leba asigi lanmi gi super power oiriba Ming Aung Halaying na mangon sinakhiba emergency rule adu cancel tawre habigi order ama sign tokri aduma po Ming Aung Halaying na leba adugi acting president am oina office pai bigi thabakti makhata na sathaki gani hari lanmi gi sip asina State newspaper The Global News Light of Manipur nga si mahakna
पीखिबा स्पीच अमदा अहानबिगी चैप्टर लोइख्रे अनिसुबो चैप्टर पेखत हौरे इलेक्शन गी प्रोसेसिंग अमसुम डिफेंस कमदी लैनबसिंग येंगशिनबगिदमत मागना लीड तव नेशनल सिक्योरिटी एंड पीस कमीशन अम सेमले सैसिगी डिसेंबर म्यांमार गी मिखल पांगथोकलगन हेनसु पाउसदा मखाताना फोंदोखी मोरे गी तमिल संगम गी मया नकना शक्ति लैरबा एक्सप्लोसिव अम रिकवर तौख्रे तेनोपाल डिस्ट्रिक्ट की मोरे पुलिस स्टेशन की मनुंग चनबा तमिल संगम लैरिबा मफम अदुगी मया सनराइज स्कूल ग्राउंड की मिलिटे नि सिंगनबसिंगना प्लान तौदुना थमलंबा शक्ति लैरबा आईडी अमा सिक्योरिटी फोर्स ना होकी तांग कुनगा मपन रिकवर तौबंगखरे पाउसना मखाताना हारिबना मोरे द लॉ एंड ऑर्डर मेंटेन तौबगा मदी लैनना सिक्योरिटी फोर्स ना रूटीन ओइना पेट्रोलिंग सतपदा सनराइज स्कूल की ग्राउंड यामना सिंगनगा मोंगदा करिगुंबा पोलम खरा प्लान तौदुना थमलंबा मानबिगी सिंगनबा लैबदिगी खुदक बॉम्ब डिस्पोजल एक्सपर्ट सिंह कौदना थिजन हुमजनबगी थबक सतखी मधुर शक्ति लैरबा आईडी अमा फुमलंबा थेंगनबदगी असो अंगाम याउदना लौथोलबा मतुंग मफम अदुमक्तर डिफ्यूज तौख्रे अथॉरिटी की मैकेडी की बॉम्ब अदु इंसर्जेंट एक्टिविस्ट सिंह मरी लैनब्रा मसी कदाइदगी कनाना कमदौना प्लान तौरमलिबनो हाइबदु खंगदोनबा इन्वेस्टिगेशन की थबक सतबा हौख्रे हाइरि मणिपुर याउना युमथंगनबा स्टेट सिंगदगी आइन कायना मिजोराम दा मिटोप संगसिलकपा थिंगनबा एहेनबा थौरांग सिंग लौखटख्रे असम गवर्नमेंट स्टेट अदुदा इविक्शन ड्राइव चथरिबा सिना मरम ओइरगा युमथंगनरिबा असम याउना त्रिपुरा अमसु मणिपुरगी आइन कायना मिजोराम दा मिटोप संगसिलकपा थिंगनबा स्टेट सिंग सिगी बॉर्डर दा मिजोराम गवर्नमेंट की मैकेडी सिक्योरिटी की सिन थौरांग हेना कंकट अनख्रे हाइना मिजोराम की होम मिनिस्टर के सबदंगना फोंदोख्रे मांगना मखाताना हाइखिबदा असम गवर्नमेंट की मैकेडी स्टेट अदुदा लैरिबा इलीगल इमिग्रेंट सिंग मसक खांगदोक्तुना डिपोर्ट तौबगी थबक सथरिबा सि येंगलगा मिजोराम दा हाई एलर्ट लौथोक्तुना असम त्रिपुरा अमसु मणिपुर गा लोनबा बॉर्डर की एरिया सिंग याउना मरु ओइबा लंबी सिंगदा पुलिस स्टेशन अमसुम आउटपोस्ट सिंग हांगदोख्रे बॉर्डर एंट्री पॉइंट सिंग दा एहेन पुलिस पर्सनल सिंग डिप्लॉय तौख्रे युमथंगनरिबा लेबाक सिंगदगी तंथोरकलबा मियोय सिंग मिजोराम संगलकपा थिंगनबा एहेन बेसेक्शन थोरांग कया अमस लोकले गवर्नमेंट की मैकेडी रेलवे स्टेशन याउना मरुएब मफम क्यादा इहेन ऑफिसर सिंह डिप्लॉय तौनब थौरांग तौरी मिजोराम दा मिटोप सिंह संगलकपा थिंगनब स्टेट गवर्नमेंट की मैकेडी ILP रेजिम असि हेन अकनबा मुसुम इफेक्टिव ओइब मोंगदा इन्फोर्स तौनब होनरी हाइदि यंग मेजो एसोसिएशन की मैकेडी स्टेट अदुदा मिटोप सिंह संगलकपा थिंगनबा इहेन थौरांग सिंह लोखनबा मिजोराम गवर्नमेंट अकनबा प्रेशर तौख्रे मिजोराम गवर्नमेंट की मैकेडी ILP इशू तौबदा हेन सेक्शन पांथोकनबा खनख्रे ऑर्गेनाइजेशन सिगी ब्रांच सिंह अमसुम सब हेडक्वार्टर सिंह दा मिटोप संगसिलकपा थिंगनबा मेकुप नहोम सिंह लैनबसु खनख्रे हाइदि पुब थांग ngamloidaba demand kya tausilakpana MB कॉलेज की ओजा सिंह रिजाइन तौबगी खोंगफम लाकली डॉक्टर TS रॉबेन महाराजा बुद्धचंद्र कॉलेज की स्टूडेंट यूनियन की मरक्तगी एडमिशन तौनबा कोटा पीबीयू हाइबदनतना पुब थांग ngamloidaba demand kya tausilakpana ओजा सिंह रिजाइन तौबगी खोंगफम लाकली कॉलेज असिना पुब थांग ngamloidaba बजेट क्या थाजिलक्तुना ओजा सिंह मरी प्रिंसिपल दा पुब ngamloidaba पोलम अमा पीबदनतना कॉलेज असigi मिंगसे थियननब थबक थौरंग क्या तौरक पाइबसी कंडेम तौहि मखाताना असिगुम डिमांड सिंह असि अमुहना तौरक तारब कॉलेज असigi ओजा सिंह मरी प्रिंसिपल योना रिजाइन तौनब सेम साब लोइरे हैना महाराज बुद्धचंद्र कॉलेज टीचर्स एसोसिएशन की प्रेसिडेंट डॉक्टर KS रॉबेन फोंदोख्रे हारिबो अफम सिंह असि MB कॉलेज इम्फाल IQAC रूम द पांगथोकिबा पावगे मिफमदा MB कॉलेज टीचर्स एसोसिएशन की प्रेसिडेंट डॉक्टर TS रॉबेन फोंदोकिबने माना मखातन हाय ngarang manipur da phongba pauksi khra कॉलेज असigi स्टूडेंट यूनियन सिंह कॉलेज असigi वेबस को थौरांग सिंह तौबदा कॉलेज असigi ओजायोना प्रिंसिपल न थिंगले हादे बोफम दु युमफम यावद बोफमनि कॉलेज असigi वेबस को थौरांग की थबक तौबदा करिगुम अथिंग बमत पीब लेते मारु ओइना सौखत थौरांगी थबक तौबगी मिंगदा कॉलेज असिना पीबा ngamloidaba सेनफम पियो हैरक पतारबदि मदुर कॉलेज असigi ओजा सिंह अमदि प्रिंसिपल न पीबा ngamloi खुदाम ओइना हौजे हौजे कॉलेज असिदा स्टूडेंट यूनियन की थौपुरिबा लुसिंगबा महैरोइ सिंह अयाम्बा 6 सेमिस्टर लोइरबा महैरोइ ngakhtani लोइना कॉलेज असिगी ओइना यूनियन allocated budget asi lupa lakh 3,19,9 ga samani masigi manung यूनियन असिना
external study tour satnaba lupa lakh 2,60,000 gi budget thajilakhi masida natana internal study tour gi amuk lupa lakh 1,90,000 gi budget thajilakpa amadi college asigi toilet repairing toge haiduna lupa lakh 3 gi budget amasu thajilakhi ana phongdoki mana makhatan hai masida natana tungan bu college asina pubu thangma ngamloidaba budget kya thajilaktuna oja sing amadi principal da pubu ngamloidaba potlam ama pibida natana college asigi mingsa thiana na thabak thoram kya ama torak pai bisi akan mumuna kanem tawi loidana makhatana asiguma ka henba demand sing asi amuhana torak tarabadi college asigi oja sing amari principal yauna resign tawna ba sem sare haidi Speaker Saitrapatana Manipur Legislative Assembly the Health and Fitness Center among asi hangdokri Haksang phana tijang kaijang dana lainabagi panamda Manipur Legislative Assembly the Health and Fitness Center ama Speaker T.S. Saitrapatana hangdokre ngasi Manipur Legislative Assembly Complex manung the Health and Fitness Center hangdokpagi thoramaduga mari lainana Speaker T.S. Saitrapatana phungdokibada Assembly gi sirabam Silaba thabak mayam loiraba matungda ngahak pothaba mathoktai masigidama ngasi hangdoklibe Health and Fitness Center sida haksang sajil tawbaga loinana ngahak pothanabagidama hangdokpane aki Mangna makhatana hai hauju phawbigi oina badminton amadi table tennis sanabigi khudong chaba leiri makhatana gym amasum hapna bakhanari maru oina assembly secretary amadi additional secretary ne Health and Fitness Center si hangna ba khonabara asobu thaudang lokhi matungda su asiguma apaba khongthang kya paikhatuna tinjang kaijang dana leiba masawmo phaba Manipur khunayam ohela saiki Lainga ama semgira nauna mikhal pangthokira natragana miyam gi yaifanaba ama tawbiro leibak miyam wari haina NPF na center gi lusingba singda taksingkhri hauju state asigi lairiba phibam asi minister ama sindoktuna lainga ama semgira natragana nauna mikhal pangthokira natragana miyam gi yaifanaba ama tawbiro leibak miyam asi wabana kham thengli haina Naga People's Front NPF ki MLA singna center gi lusingba sing unaduna taksingkhri hari Hiramasigi matana presna pangwa pawgi matungina hawkiba nongmanini gi mamangda NPF ki MLA hum awangbu niumai Kasim Basum amadi laisio kaisingna BJP gi North East in charge Summit Patra amadi National General Secretary Organization BL Santos ko unaduna taksin khibane haidi makoina center gi leaders sing da Manipur gi hauji oiriba phiba masida prajamiyam wabana kham thengli tawgada ware pa matawbiro haibu wapam phongtoram ki haidi masigi smathakta NPF ki oinadi amabu oire adumak sagot ki hainaidi atopa pawgi likhunamagi matungina di center gi leaders sing unaba satluba sing ayambada sing da sutamda su civil society organization singna loina sauraga leire madu tawhonganu haibu wapam phongtoraki haidi nakalaromda haujik lamda masida leiriba political crisis amadi irang sin haujik BJP manunggi matik saba leader ama khanmangamdana leiriba sina maram oiraga sahi ani faraktaraba lakadoriba English ngani ga kunga tereta pangthokadoriba Assembly election asobu se think pirakpa suya haina political observer kharana su phungdokiba laikhrabani haina su pawks na makhatare duga tadana su na myam thamjarage huskuni myam pawks mata sa lusinjarage